Lucky Draw Pangthok Sergani, Lucky Draw Pangthok Sergani, Environmental Protection and Conservation Committee of Manipur, IPCOM Nasinduna, Matangtha, Megitang Kunmatwegi, Nungtil Pungani Tabamatamda, Kong Bakuno Dovi Lampakta, Miam Gidamak Sumso Shoidana, Lucky Draw Pangthok Sergani, Miam Nalupa Sama Pipa Ticket Amamam Piraga, Tamzariba Pricing, Mahindra Thar, Royal Enfield, Honda Activa 6Z, Hero Pleasure, iPhone 13 gi mapu oibiu loidana consolation prize kuntra su thamjari lucky draw asi miyamna live oina yengbasu phangbigani akupa marol gi damak mobile number 9366749041 natragana 8794792724 dage khangbiba yagani BJP की लेंगा उशलसे लेबाक कंसी मियाम कंसी हाइबर नेशनल पॉलिटिकल कैंपेन अमा लेबाक से मतुना जथरगनी हाइना CPI के स्टेट सेक्रेटरी ले सांगथे थर्डे न फोंगख्रे स्टाफ सिलेक्शन कमीशन SSC न लौबा CPF की SSC कांस्टेबल GD की रिक्रूटमेंट ता स्टेट असे के कैंडिडेट सिंह न मणिपुरी लोन दे एग्जाम थाबा यारगनी अमदी लौफोम माहन बाय यारोई हाइना लेंगांग न फना कन्ना खंगलबसु स्टेट असगे मफम अयामबद लौफोम दे नियम कायने युम साजिनबगे थबक थबक थेंगनरे खृमजरे दयापति सेंजमना हौजिक नुमिदांगी न्यू टीवी पाउ पिजरे भारतीय जनता पार्टी BJP के लेंगाक लोइशिलसे लेबाक कंसी मियाम कंसी हाइबर नेशनल पॉलिटिकल कैंपेन अमा अप्रैल 13 दगे हौदुना मे 15 फाउबा लेबाक सिन बथुना कम्युनिस्ट पार्टी ऑफ इंडिया CPI अमदी अतै अतोप्पा पार्टी सिंगा लोइनना पांगथोकलगनी हाइना कम्युनिस्ट पार्टी ऑफ इंडिया के स्टेट सेक्रेटरी लेसांगथेम थोइरेना फोंदोख्रे वाफम असिंगा से बीटी रोड के रूपमहल टेंगता लेबा CPI ऑफिस ता पांगथोखिबा पौमी सिंगा उनबा अमदा फोंदोखिबने महांगना हाई पोंडीचेरीदा हौकिबा फेब्रुआरी 23 तगे 19 फाउबा फंगखिबा नेशनल काउंसिल मीटिंग द नेशनल पॉलिटिकल कैंपेन असे चथनबा वारेप असे लौखिबने वन नेशन वन लैंग्वेज वन रिलीजन गे मरुमदा डेमोक्रेसी खुंगाव नरकपा अमदे सेंजाव पाइबा सिंगा लेंगा कमानदुना मिचम मियाम गे लनथुम मरपीबा अमदे वन पार्टी गे फिबम अमल लाकपना तंगाई फदना वारेप असे लौरकपने हाइदे महांगना मखा तारादुना हाई भारतीय जनता पार्टी ना लेबाक मियाम दा फंगनगनी हाइना लाउथोकिबा स्कीम कया फंगनदबा पब्लिक सेक्टर की ओइबा इंस्टीट्यूशन सिंगबु लेप्तना प्राइवेटाइजेशन तौरकपा अदानी की स्कीम बु जॉइंट पार्लियामेंट्री कमिटी सेमदुना थिगत हलु हाइबदा ताबिदबा अमदे महात्मा गांधी नेशनल रूरल एम्प्लॉयमेंट गारंटी स्कीम के सेल सिलिंदा थोकिबा अमदे लेंगा की मायोक्ता वांगांग नुबा मियामबु मचिंदा फिबुन मेनबगे थवंगबु अकन मोंगदे यानिंगदे मसी डेमोक्रेसी चुटपा लेबाक अमदा तहोइबा थबक नते अमरोमदा कैंपेन असेगे सरुक अमा ओइना स्टेट असेगे तोंगान तोंगान मफमदा कैंपेन असेगे मतंगदसो मियामदा वाखल तहलगनी हाइखे हौजिक लेबाक सिदा ओरेकलिबा डेमोक्रेसी खुंगाव नरकपा ओरिना लेबाक सिदा वन कंट्री वन नेशन वन लैंग्वेज की मखा चथरकपदा नसीदी वन पार्टी वन बिजनेसमैन की सब साबा डिक्टेटोरियल रूल अमा भारत चथरे डेमोक्रेसी वहां थोक लेहंद्रे सिन मरम ओइदना लैरिबा BJP की लेंगा लोल RSS ना सगलिबा से माइ थिबा पिननबे दमता भारत लैबा सेक्युलर पार्टी सिंग डेमोक्रेटिक पार्टी सिंग पुंसिल लगा अखोय लैरिबा मोदी की लेंगा गसी इनथुनबा खोय खोलाउदी BJP हटाओ DS बचाओ डिफीट BJP शेप नेशन हाइबा सिगी मोटो सिदा 1 मंथ लॉन्ग अप्रैल की तरह मरी देगिन मे की तरह मंगा भावबा भारत सिनबथुंगना चथगदबा कैंपेन स्टाफ सिलेक्शन कमीशन SSC न लौबा CPF के SSC कांस्टेबल GD की एग्जाम दा स्टेट असेगे कैंडिडेट सिंगना मणिपुरी लोन दा एग्जाम थाबा यारगनी महांगना थोकिबा चरोल अमदा हाइरिबदे CPF की कांस्टेबल GD लौनबगे रिक्रूटमेंट दा कैंडिडेट सिंगना हिंदी अमसुंग इंग्लिश की मथक्ता रीजनल लैंग्वेज सिंग असामीज बेंगाली गुजराती मराठी मलयालम कन्नड़ा तमिल तेलुगु ओडिया उर्दू पंजाबी अमसुंग कोंकणी दा एग्जाम थाबा याहले
regional language sing da exam thaba yahanba asina lon sing asibo chakot hanba lamdam gi naha sing thabak changbada hena khudong chahanba ngamlagani haide higher regional language sing asida SSC ge constable GD ge exam thaba yahanba ge khongthang ase mathang chahi ge English ngani sumna kunmari ge January tang amadagi chanaba horagani loinana laibak asigi leiriba regional language sing ase makha tana hena chakot hanaba khongthang kaya paikhanaba pandam thamni haina su makha tarakle Lawbukta yum sana ba lebak thonjin ba law unari ba lam amade lawfo manghan ba yaroi haina lengang chahi kaya dage lokhat pam thokpa thabak kaya lokhat khrabaso lawbukta yum saba leptana asum chathabage mami chawna tare Bisnupur Kendra ge nachau lambi maya da law unari ba lawfom amada lebak thonjin ba masida sunatana Moirang Kendra ge thamna pokpi da su sorokin nong pok thangbada leiba lawfom amada lebak nongna haiduna thonbagi mami ama uba fangle Bisnupur khak natana atai district singe mafam kaya da so lawfom manghanduna yum sajinba inkol onthokpa kaya adumuk thengnare thabak sing ase niyom chumna tawribra natraga niyom gi wangmada tawribra haibasi achawa wahang ama oirakle makha tana labukta nauna leibak thonjinba kaya ase uraga akoi bada leiriba miyamna labukta leibak thonjinba lawfom manghanduna yum kai sajinba yaroi haina leingak na lauthokrabaso leppaletena thabak sing ase chatharakpada karamna lawfom kangadawribano haiba wahang kaya miyam gi wakhalda hangnare Chathariba thabak sing ase matam chana lengang tinghodrabade madung tarakpada akaiba kaya lakloi hainingai leite Awareness in fire safety for growth of nation infrastructure AZNI ga mari lainana ngase Manipur Fire Service Headquarter gi training hall da Manipur gi tongan by school college amade atopa commercial venture humfutara henbana saruk yaduna training program pangtokre ngase gi awareness program atuda Manipur Fire Service ke joint director oidiba L Nabachandra na phongdokhibada jahi chuppa pangthokrapagumna April 10 ga mari ase Fire Service Day haina observe tawduna lakle Chayol amachopna awareness in fire safety for growth of nation infrastructure hariba theme asida Manipur gi mafam sinba thungna miyam na khanghanaba awareness kam training program ase nini chanbo oina training hall asida pangthokpani Maihau langpok tholakpada tangai fadana miyoibagi punsi amade lanthum kanaba mipum khudingmakna maihau langpok thokpa matamda kari tawgani amade thoktanaba kari jackson thorang lakhotkani haibase khangdaba yadabagi tanja ado hojik oire haikhe mahana makha taraduna chayol ama chupna training program ase Imphal gi akoibada leiriba school college amadi atopa commercial venture singna pangthokpani hojiki matamda mipum khudingmak maihau langpoktagi kannabagi matangda khangdaba yadaba amade thodok ase atenba matamda thokpana Advisory Council amade Minister of Home Affairs na handaki theme ase pibirakpani haikhe Building khudingmakta fire safety device amade mechanism sing thamlabaso masibu karamna sizinnagadagi haiba khangdabana tangai fadana ngasigi training program ase mafam asita natana state asigi mafam khudingda khanghanabagi pandam dasinbani haikhe koi Manipur gi mafam kasin kuya kuding motor satna koi fire awareness tawbagi program sinjabani adugi manung sanna fire service headquarter su anakpa Imphal city area da leiriba hotel hospital industry shopping malls school college sing punamakse koi mokoida che thar kan mokoidagi participant mayama invite tawjai ta amachupna koi training tawnabagi program sinjabani masida ini yengbada koi mi 74 dai mukti koi participant tawi yam nungai maramdi kainoibu hojikti aware oidaba sunga mak yadaba matamama oirabanina ngasidi commercial building khuding maktadi ngasi fire safety mechanism fire safety device mayam se koi loina mak install tawre as per rules as per national building code warsu BIS warsu koina su fire audit tawroga mokoida implement hon gan loina mak ayamba install tawiba equipment sing do madu khangbasi yamna mak tangai fadaba mayu langpu hai bisim maktabu ekoi response time se suki matik teli matam sana thengna hodragadi ekoi gi control gi wang da chat khirkandadi ningthina control tawbasi wabanina ekoi ngasi ekoi mayam thengnari duni India amadi Myanmar ngamkhai da leiba More town da fire substation More na sinduna observance of fire service week English ngani kulhundoi haiba theme da fire tender gari singda mic sizinaduna miyam da wakal tahanaba paujal pibagi thauram More town ge akoi beda chatuna pangtokre Thauram ase English ngamaga chamapan marifutara mangagi April taraga maditage kun fauba fire service week ahanmo oina pangtokraba matung India pumbada pangtoktuna chahi khudingi leibaki damak mathau pangtokpada thawai katkraba athauba firefighter kaya adugi mafamda ikai khumnaba utpaga loinana miyam da fire service week ki awareness pibana maru eba thauram ama oina pangtoknari bani ngasi fire substation More na sinduna maihau langpok thoktana ba isa na cheksinna ba miyam na wakal taminana ba paujal kaya PK.
Hills Tribal Council na thokpa cherol amada aying asagi khal kaitharakpana chahi khudingi moreda sagalakpagi chang hengalakpa amade maihau lampok na chingba khudong thiba kaya tholakliba asidage kannanaba district asida petrol diesel yoliba miyoishing amade miyamna chising tharang lokot pinaba appeal tarakle cherol asina makha taraduna lambi gi mataida petrol amadi diesel yoliba singna dukanda petrol amadi diesel stock ta thambidaba amade nongmada changadaba changdagi hena pot thambidaba amade dukan khudingmakta fire extinguisher ama thambiba loinana chatna pathap sing ase indaba miyoi singna petrol amadi diesel yonba yaroi haide yumthong khudingda short circuit thoktana ba miniature circuit breaker MCB panaba su khanghale loinana lambi sorokta churup thakpa sing kopna yingsilagani amade miyamna su moreda amot akai sing mai thabidana ba khangan khibaga loinana hairiba chatna kanglon sing ase indaba tarabade Hills Tribal Council na dil tawragani amade chana thakna ba hangliba hotel singna gas amadi maitan sizinaduna chak thongba matam khaidok kadabani haire Hills Tribal Council la Manipur da laiba organization khuding maktage mateng pangbina basu appeal tarakle matang asta temper break malamina say Message for 2-week-long free children heart surgery camp from 16 to 30th April 2023 at Sky Hospital, jointly organized by William Norway Global Cardiac Alliance USA, Manipur Heart Foundation and Sky Hospital in Fort. Honorable Governor of Manipur, Miss Anushiya UK, sent her best wishes for the upcoming camp. In her message, she mentioned that many children will have a happy childhood as a result of such selfless philanthropic activities and wishes the camp a grand success. Honorable Chief Minister Sri Nongtomam Biren Singh delighted to learn that 14 days long free children heart surgery camp will be organized from 16th April 2023 and highlight that birth heart defect is one of the commonest causes of death of children within the first year if not treated with open heart surgery or device closure. He conveyed his best wishes for the camp a grand success. Honorable Health Minister Dr. Sapam Ranjan Singh appreciates the visiting specialists and team of Sky Hospital and Associates for providing such life-saving heart surgery to the children born with heart defect. He wishes the session a grand success. Break ki matungda mayam bataram okchari makata pau pisare Juribam district ke all Lairembi Laikai Kalinagar Ring Road haina so khangnariba lambi asila thariba koilas ase quality yaudaba amade koilas station bagi maongda leiba ubadage youth club ki president and Chingnan Luangna mari leinaba authority singda meeting changhaning bagi apama phongdorakle and Chingnan Luangna phongdorakibada lambi ase mamang daso chahi ama makhailomdage quality yaudana koilas thabagi chayin naduna leraklabane hauzik nauna amu koilas thariba asida fazana thabidabana khutna mapak phakpa yabagi maong leiba ase tahoningde lambi ase quality leina ningthina semina ba mari leina ba authority singna meeting changbiu haina phongdorakle Kainosida sahi ani ama makhai muki mamangdagi thabak se hawrakpani adubu chanaina wala kaya moiringi marakta leibadagi lambi ase semjanda duna leirakpadagi hoji akoi semjinba hawrakpa sida makoina quality maintain tawbidana chumna khaktagi mathakta makoina black open je challaga makoina lae aduga akoi lekai gi angang sing club executive members sing na thenarubadagi ngasi akoina mayam yengena lakpada khutna mapak phagatpa yawri sangda leire asumna tawbiragadi akoi gi lambi asi asumna tawbigano quality fazana maintain tawbiraga sembiu haibase akoi all kalnagar youth club ki maigedagi akoina phongdokjari Imphal dagi kilometer taragani thoi lapna Thoubal district ke manung chana leiba Lilong Yangbi Laikai ahangi salam mathak Lilong Lehau Khong mamai dagi CRPF personal oina thabak tauba Fundrai Mayu Muhammad Tajuddin Apokpa Alhas Abdul Matlab kina ngasi mak Manipur amadi malingbi mafong kaya da paksana seasonary ba plastic muthatna ba lokhalak liba khongthang singda mateng pangba oina chena saba plate amadi cup sing puthokpa hore Japan amadi India na saba machine ahum leiduna yumda khilaga chegi pothok sing asi pothokpa horakpane hiram asigi matangda newtv na Tajuddin ga wari sanabada mahna hai lamdap asida mahai masing wangna tamraba matung mahai ga chanaba sinfom phangdabadage naha oiriba miyoi kaya ama kangawnaduna leide asigumba naha kaya mahaki lekai desu leitaba nate aduna asigumba naha sing ase afaba pambai na sel tanduna hingnaba honabada khajikta oirabaso mateng pangnaba haiduna mahangna yumda thorakpada makoibu takpi tamiduna machine sing ase gi mateng na chegi plate amadi cha thakpada seasonary ba cup sing saba horakibani
entrepreneur amagi thaudang loriba taujadinna pudoklakliba pothok ase Thobal district ki mafam kayada hojik mai pangna phanghanba ngamle loinana Manipur ki mafam kayada phanghanbagi pandam su thamle puthokliba pothok ase semnabagi damak Delhi dagi achangba matak sing lowe anakpa mafam sing dagi lobada yamnadi fajaraga quality yaudaba oibana miyamda quality leina amade ahongba mamalda phanghanba ngamdabana Delhi dagi direct lobani haina so mahangna aikhoi gi pangmida phongdorakhe mafam asida thabak suriba miyosing ase nongmada pung nipan thabak suba mathau tai loinana sinmi amana tha amada lupa lising kun dagi kun manga fawba phangba ngami haina su mahangna makhatana phongdorakhe lamdam sida entrepreneur masing yamlaba matamda Manipur asi mipal tangdana hingba ngamgani amade matam manghanbagi mahutta nongmagi angamba kharata oirabaso thabak suba leptana haibase mikha pondana hingnabagi amata ngairaba pambaini hotnaba leploisi haina su mahangna miyamda appeal tarukle मरोइना खोइना रो मटेरियल से दिल्ली कलकत्ता गुवाहाटी सुमाना लापने बा तो पोसी अफबा अमसुं ममन से कनु खतंग होंबा हारगदि दिल्ली दु दिल्ली सिदगी मेटु खुदुंग न तो ngam da kaino haba kana karbar haba sidad laibasi fraud haba musula e scam si ang de ba sa si law ka pot se tharak ta ba do koina दिल्ली da na meeting khudung na chalaga adu face to ngam da Kakching da leiriba Padmaratna English School ge matang da wathok mayam ama tholakpa hauzik oirakliba wathok asina social issue ama oirakpana school asigi governing body na lan lamjing na ba honarakpagi mami tarakle amade committee na mahairoi khunai bu lan lamjing lakpa ase miyang gidamak yamna laibak thibani haina Kakching Education Forum KEF ke convener Moirang Them Brozena phongdorakle Kakching wari da laiba Kongoi Community Hall da ngase pangthokiba pangmi shinga unaba amada KEF ke convener M Brozena makhata na hai haukiba chahi kunlom asida school asida aranba kaya marum tawkre haibage khudam sing leire teaching and non teaching staff lobada niyom chumdana personal interest da committee secretary na hapning ba happa fund season nabada financial transparency leitaba amade all round development amata leitabana mahairoi singi strength ase chahi taraga mangagi mamangda leikiba aludage ihen hingatre ngarang ngahanta lingkhatkiba school singi mahairoi gi strength manarakle masi pumnamak ase hanagi secretary na tawningbata tawbagini wakat urabasu tawningbata tawra o haiba president gi wafam sing aduna school asina lekha tarakpagi achobo maram amani haikhe PR English School ge governing body ge committee na tawriba aranba mayam ase wairi ge miyam na tumin na leithokloi maikoi na tawriba aranba sing ase khangnaba haiduna oza sing da su KEF na memorandum amasu pisin khre Padmaratna English School ase private school nate kanagumba miyoi amatagi nate Kakching Prajagi amata ngairaba public school amani masida masagi oijaba thiba kangbu kharana tawriba thabak sing aikoi miyam na yafam thokte hairaduna athuba matamda general body meeting kauba amade meeting aduda wari gi club sing yahongadabani madu natrabade PR English School da achauba agitation ama tawrakani haikhe hogiba 2021-22 gi si audited statement account puthona ba haina matamda lupa lakh manga gi difference le sahi amada lakh manga gi difference le gardi how many 20 years ni purami ba plus 48 lakh taba building ma sarame madu engineer yarga engineer consult karga drawing ma ye tawni sata khunai sata mayam tamdor ba tum lo chaw building se sahaba ngana lere besma ngana karigi mayai da building takle karam lalu bakhuina tawbase adu urgati masri yarga de praja khunai na apai wairi da lere ba Kakching da lere ba praja khunai na lema thaba tharoi Lakadoriba Taragani Suba Lok Sabha Mikhalda Outer Manipur Parliamentary Constituency da Midef Oinaba Sem Sariba Dr. Alison Abomaibo Tamenglong District ke Miyam da Masak Takpaga Loinana Numit Humni Chatna Chupna Chatpa Road Sogi Kongchat Ngasi Loshin Kray Dr. Alison Abonmai ge Election Committee na Sinduna Haukiba Tha Asigi Taraga Humdoidagi Hoduna Ngasi Fawba Chatkiba Road Sogi Kongchat Aduge Ahanba Numita Imphal ge MBC Mamangdagi Hoduna Kangpupi Fawraga Pyulung Forward Chatke Biker Kun Yauna Chingtong Women Development Association Manipur President Kujeshori na Luchingba member sing amade atay miyoi chamarom na saru yaduna Chatkiba Road Sogi Kongchat aduna
Pyulungda ahing ani lairaba matung humni suba numita Tamenglong District Headquarter yorakhe road sogi khongchat aduga mari lainana Dr. Alison Abon Maina paumishing na phongdorakpada Manipur gi minority singi damak tribal rights ki damak amade sothari bapumna makke mihut ama oina mahak lakadauri bataraga nipan suba Lok Sabha mikhalda Outer Manipur Parliamentary Constituency gi midef ama oina thorakpani Mahapu miyamda sak taknabagi damak ahanba road sogi khongchat asi pangthokpani makhatana su atai atopang mafam singda chathakigani Manipur gi miyamna su mahapu MP ama ohenbada support tobiyo hain appeal tarokli Thaubal District Bar Association Ningkhat Kibage Kuntraga Mari Rak Suba Foundation Day ngase Thaubal Court Complex ta pangthokre Thauram aduda Manipur First Track Court Pokso number 1 gi Judge Salam Imocha District and Session Judge Thaubal Samum Ibjen Thaubal District Bar Association ki President Kate Arun Kumar All Manipur Bar Association ki President Puyam Tomcha SP Thaubal Jogesan Rahobijamna Thauram ge athoiba mithung sing oina saruk yakhe ngasi gi Thauram aduda Salam Imochana Thaubal District ta leiriba court ase mahausa leiramba thak adudage hojikna yam hena chawkhatle District asida District and Session Judge leirabanina civil amasung crime ga mari leinaba case makhal khudingmak chathaba yare Ukil singnasu masagi ahenba knowledge of law efficiency and advocacy gi wakhalon leina ba khonagadabani haiba wafam phongdokhe Ngarang All Manipur Christian Organization Amkona Thadorakpa Chirol Amada Amko gi bideng makhada Manipurda lairiba church amadi Christian lining chekpa miyoi singna amato ina punsinduna lamdam asida mayai kaba chunjak amade popi thambagi mayokta leplagani haina warif lokre Chirol asina makha taraduna India lengak amadi Manipur lengak anina hanba leitana mayai kaba chunjak ki mayokta changsilakliba khongjang sing ase amkona thagatpa phongdorakle lengak na lokhalakliba war on drugs amadi Nasa Mukta Bharat Abhiyan ase afaba khongthang amani haide El Mangisana na iba ahan nupilan inglising amaga chamapan subna mari haina mingthon ba lairik amanga se haunabi matung ina phongkre Lairik ase TMN producer Society Amade NMC New Delhi anina puna sinduna Manipur Press Club ta pangthokiba thauram aduda Agrigi Hanagi Director RK Nayansana National Award RS Henry Senior Advocate Khaidi Mane Manipur State Library ke Chief Librarian RK Urmila Technopol District ke CMO Dr. J Tokthang Technopol District DFO Dr. L Jisile Maitai Lying ke Director Dr. N. Ivohol, National and International Award S. Surchandra Amade, DM University ke Faculty Member, Dr. Sarachandra Longzambana, Thauram Adugi Athoiba Mithungling Sin Oina Saruk Yakhe. Social worker ama oina miyam gidamak singthaningai oiba thabak thoram sing pangthok piba gidamak Imphal East District tage social worker Thokchom Sarachandra bo lemjaningai oiraba lifetime achievement award pinaba khalakle Samata Sahitya Academy na piba award ase Thokchom Sarachandra na pangthokiba social work sing ado masak khangbiduna pibirakpane haiba ase mathang tha megi tangkun mathoida New Delhi da leiba Banga Sanskriti Bhavan da pangthokadaba akhanaba thoram da lanthokani Ngasi dagi hauraga thasi ki taraga taret fauba chathagadaba kun suba state level wusu championship Bisnupur Kendra gi ibudo loya lakpa community hall da amuko gi president Pets Nando Luwang na chief guest oiduna hodokre championship asida Thaubal Universal Wusu Academy dagi player kunithoi Sera Wusu Academy dagi player taraga tarok Central Wusu Academy dagi player kuntaret Imphal East dagi player taraga mathoi Churchandpur dagi taraga tarok Sai STC Imphal dagi taraga mathoi Thaubal Wusu Association dagi kuntra amade Bisnupur District Wusu Association dagi player humfu saruk yaduna puna player chamaga marifutara humdoina championship asida athoi athen tanagadaure Men Women Sub Junior Youth amade senior kayana saruk yariba championship asida Nando Luwang na ngasigi drug na language chalaba kunai sida asigumba championship kaya ama sinduna aikhoi gi nahasing masafa na leina ba khonaba mathau dai haike mahang na makata na hai mama mapa na luna tauba mapal thohandaba angang kaya narakpada sanaroi angang kaya dagi I loba kaya thengnari loinana laingang na policy kaya semduna so bill kaya pass tawrabaso angang sing kanba ngamloi masafa ba angang kaya field sana halaga semlabatada afaba kunai ama semangam gani haike
Matang stop horiba pau pizari. Horiba dabar pau han pizari. BJP ki lengak loisila se leibakan se miap kansi haiba national political campaign ama leibak sin matungna chatharagani haina CPI ki state secretary le sangtem thoire na phongdokre. Staff Selection Commission SSC na lauba CAPF ke SSC Constable GD ki recruitment ta state asige candidate singna Manipuri lon de exam thaba yaragani. Amadi lawfom manghanba yaroi haina lengang na fana kana khangalabasu state asige mafom ayambada lawfom da niyom kaini yum sajinbagi thabak chathaba thengnare. Matang asda numidangi newtv paulushin jare mideng tarpu namokpo amukana khrum jare. Lucky Draw Pangthok Sergani. Lucky Draw Pangthok Sergani. Environmental Protection and Conservation Committee of Manipur IPCOM Nasinduna. Mathang tha Megi Tangkun Mathoigi. Nungthil Pungani Taba Matamda. Kong Bakuno Dovi Lampakta. Miam Gidamak Sungsoi Shoidana. Lucky Draw Pangthok Sergani. Miam Nalupa Sama Pipa Ticket Amamam Tangkak Piraga. Thamjariba Pricing. Mahindra Thar. Royal Enfield. Honda Activa 60. Hero Pleasure. iPhone 13 gi mapu oibiu loinana consolation prize kuntra su thamjari lucky draw ase miyamna live oina yengbasu phangbigani akupa marol gi damak mobile number 9366749041 natragana 8794792724 dage khangbiba yagani